Israel gi landa kuki macha chani ga taruk lanmi oina saruk yare report India dagi kuki furup ki miyoi lising manga rom Israel da hankhre hangsing Israel amasung Palestine gi marakta hauji hogjek akan balan soknari ba sida Manipur amadi Mizoram dagi chatuna Israel da laikhiba kuki macha chani ga taruk lanmi oina saruk yari haina The Times of India da phongba report amana haire report asina makhata na hai chahi kaya gi mamang dagi hauna India da lediba kuki furup ki miyoi sing ase Israel da satuna laibak adu da khunda leita duna leibada natana Israel Defense Force IDF da yauduna lanmi oina thabak tawduna leiriba nei handak Israel da Hamas na landarak padage thogliba lan asida Israel gi miyoi kaya marum sikhiba made fajan ki basina maram oiraga reserve oina laibak adu gi lan me lak ahum ga lising hompu ka khatuna lan yahon ki basida Manipur amasung Mizoram dage kuki macha chani ga taruk yaw ki banei Haujik Paubada Israel da India dagi sathiba kuki furup ki miyoi lising manga henna khunda leita duna leiri haire report asina makhata na hai Israel da leiriba jiu sing asigi tongan ba furup singi manungda furup ama mangkhre haina thajana re hairiba mangkhiba furup ado India ge awang nongpok lamdam singda khundariba kuki furup asini haina masana thajana re masina maram oiraga Israel nasu furup asigi miyoi sing makhoi gi laibak ta halatuna nauna amuk khunda leita bagi ayaba pire Hairiba furup sing asigi miyoi sing ase Israel ge Gaza amasung West Bank ka lonaba irang kan ba mafam singda khunda leita duna leire loinana miyoi ayambadi Gaza ga thangna leiba Derot haina khangnaba tauna sida leire handaki lana sida kuki furup ki miyoi amata sikhiba leite adubu yum amade mai jakhe kuki sing asibu Israel da nai menase haina khangna re furup asi Israel da halaktuna khunda leita na bagi thausil ase par sabe Israel kauba NGO amana sinbani haire NGO sina phongdorok bagi matungin na may menase sing ase Israel gi mangkraba tribe furup amanne makhoi sing ase century taraga taret ke mamangda Assyrian Empire na loi thakibadage Central Asia amasung East Asia gi saruk singda khunda leita duna leirakhiba nei madugi matungda Burma amade Bangladesh lona ba India ge awang nongpok lamdam sing asida mamai thangda khunda khibani haire India gi nai Menase Council gi chairman Lalam Hangsingna Times of India da phongdorok pagi matungin na Israel da hojik phawbada khundari ba kuki furup ki miyoi lising mangaro masina lising marina Manipur dagi nei loina lising amana Mizoram dagi nei makhoi sing asi hauki ba chahi kunthra rom gi mamang dage tapna Israel da hanba hauki ba nei Manipur da hojik thogliba irang asina maram oiraga state asida laihori ba kuki furup ki miyoi kaya marum awaba mayok na re Mahagna makhata na hai sahi kunthra romgi mamang dage Israel da khunda duna leiriba kuki sing asi dage miyoi kaya marum Israel Defense Force da regular army oina yauduna lakhiba nei adubu handak Israel amasung Palestine gi marakta lan ase thoglakpa dage reserve oina leiba lanmi sing kaukhatkhiba da nai menase haina khangnaba kuki furup ki miyoi chani ga taruk asisu yaukhiba nei hairiba nupa macha chani ga taruk asigi lesu numit kharani gi mamangda mangonda tharakhiba laikhrai Adubu Manipur dadi kuki sing asi khamtheng na awaba mayok na re mahak masa amade mahaki imung manungda Manipur thadok tuna hojik Delhi da lanjena duna leire haukiba numit kharani gi mamangda Israel sabai kauba NGO aduna thagalakpa Facebook post amada de nai menase haibade kuki furup ki miyoi chamaga marfu nipan Israel gi damak lantheng na ba sem saduna leire haina phongdoroki banei adubu NGO sina thagalakliba list asiga Hangsing na paliba kuki gi miyoi chani ga taruk asiga hanjin na ba yaubra haibadu de agency asina hojik phawbagi oina khangba ngamdre adum oina mak Israel gi lan asida saruk yari ba kuki sing asigi yaifana bagi damak Aizol da prayer meeting pangthokiba leikhreba nei lanfam asida thauna phana lanthengna ri ba kuki sing asigi damak aikhoina saukthok chaba phawi haina so hangsing na makhata na phongdokhe